Divya yamna tanba thabak sungsu suningdaba nupi amani. Ayuk oirasu numitna waton thiengla phawba haugatningdabana mapuroiba amasung manemmaku matam chana chaba thakpa phanglamde. Mahaki lamchat asina manembokta yam awaba phanglammi. Haima kari matauno imo asibu ayuki pung tara tara phawba chakhum changbadi lairadana phamung deibu hogatri sibu. Oh, ayuk ngata sida karino nathonta muru sawri dubu. Oh, namau nupi ning tambi isor se hogatlaba haina yenglammini. Hoine aisu khallimi yumgi mi singse loina sigraba kaino hojik phawba cha loire ka haina kaurakhidre khalamini. Khangde mana hogatlaga thong thaklaga pijani haina ngairuradi akhoi ngasi chak chabai wari leite madugi mahutta ai oina chakhum changdana thongjarurage. Chandravati mamau nupina hogatpa ngairadi chara henba tare khanduna masamak chakhum changduna chak thonglammi. Ni khwaina mamau laklaga nungaina phamna chanai hai akhoigina mauna pung tara phawba tumna leire aduga ahan engondana ukai takpa tauna takthabidna leire. Ichanupa atonbase thabaksu phanglabanina thuna yangna mau thijanda yadre madugata ai khara komgani. Hey mama, nang chak to thonglammu ai makharomda imanabagida amukta chathokluge. Surendra asi hairamlaga mamanabagida koiba chatlammi. Itaima nungairibo karam hai palige. Yam kuira matungda itha thajadana law phamsilaw. Itaima tadodi leitabro maga amukta phangna gaina lakpani. Leirambani ne hujikta kadonda muthokhraba jatno. Ngai khone Surendra nang nachanupa tonbado handak thabak oire haina taine. Oire itaima isorgi kirpadagi thabak macha amadi phangjare. Phare do itaima tado su leitabani ai kona muk laklage. Hey, ngai kho karim chandana chatli hai bro. Cha chakhom amata thakmina kisi hai bema nang kaka lakli he cha chakhom amata lolo. Mamana kaubudo tabada chakhum romdagi police nupi ama cha puduna thoklaklammi. Haima itaima kaigino ne police kaubiri dubuwa aina kari lan khrage ai cha ka amata thakcharoye. Surendra amukta inkha ko nangbu aigi ichanupi ni se karim tauroi handak nauna police ta phanglini thabak ka dei thorakpada aina cha puthrau haiduda thokleini. Oh, adumna hairuduna itaima aidi mihun kase ajaurure. Bema lamhenba angang katukaran taubasingdo pangphata pharaga pangphuta phudalu bema. Surendra ichanupi sisu thajaba matam yausalakle thabak macha amasu phanglabanina thajabirage haina khallimi nupa phabaka leiradi hairau ko. Hoi itaima nupa phaba leiradi ai soidana pau pirakke. Phare adudi itaima ai chalukige. Surendra mamanabagi mayumdagi halaklaga matai mana tamlakpa wari singdo mahaki nupida tamlammi. Yam nungaiba pauni ne dudia ngai khone moi baba hujiki nupi machado akhoi ichanupa atonbagi oina haina rasidana. Yera kai deino seran turan oidaba hayeng amuk lale ka haina yumgi mika loina phajallaga jailda namchandana ai hawai apumbaga chaningde ko. Chandravatina haimanbadagi Surendra mamanabaga haina singnaduna angang anido luhongbirammi. Bema nachiman sidi thabak suningdabada pasing thoklabani magi matauka tamlunuko ayuk oire pung tara phawba hogatningde maduna imung mangongi thabak singse aina loisanbada ima hakchang kase amatta yadre khwang kase amuk toiba loire. Ima thabak tidi karimta waruranuwo aina thabak ta kadringaida loina loisalam laga chatkaniye. Adu imana khwang nai haise ayukta ima pung kya da hogatke. Kaigino ne bema aidi ahan oisalaklabanina pung 8-9 dwaido hogatline. Thengna hogatpaduna ni ima khwang narido hayengdi aiga loinana ayukta nganna hogatlaga morning walk chasi ima.
Arupana asi hairamlaga thabakta kakhre. Haima, aidi isa ngamde hairaga pothana leiruka haina hairakadra haibu ayukta chenba chasi hai. Hujikpu ai chen chongba tauraga karamba thabak changdorige. Mathang numitta Chandravati ayukta nganna hogatuna mamau nupiga loinana morning walk salammi. Ngahak chaluraba matungda mayumda halaklaga Chandravati wamandana amuk tumtharammi. Hai karino ne nangbu namau nupi tawna nangsu pung tara tara phawba tumna leirage hairo. Moi ba hairakanu imau nupi atonbina morning walk chasi haina chalubadai hakchang kase nabana loire khong kase amatta tingba yadre. Haima ngamdragadi kedawbai chaloino. Somda aigi phi mayam se amukta sudoklu haina haige tawraga nangna hipchana leiraga yadoribo. O phi sunabai misindusu ngarang yadrabani. Nachanupa atonbado amukta kaurau ai haige. Ima kaubro ibu. Ibungo phi sunabai misindo ngarangdai yadrabani. Mechanic ama kauraklaga amukta semalu ibungo. Ima washing machine do semandrasu yaniye. Phi suba haisidi hakchangi yam kanaba exercise amani maduna ngasidagi yum asida leiriba mioi punamak masa masagi thabak masa masana sunasiko. Arupana asi hairamlaga magi kada changkhre. He Isor, karamba mapuki lamannone nangna engonda khumlibasibu. Imau amana thabak sungsu suningdaba aduga imau amana thabak sumandana yumgi mi kase loina hattore. Chandravati mamau nupi atonbi laklaga khara komgani nungaini haina khanjarambadu punamak ona tainare. Mathang numitta ayuk pung mari tabaga mamau nupina thongirammi. Ima pung mari tare hogallo chalasiye. Haima imau sidi engonda hatturidana taurise. Ngasidi karigumba ma haijandana nathai hauda jade. Bema, ai khwang ka karim na de nahangido ai nangonda haijanai ni sum ai bu amukta thadok piu bema ahan thangsida ai chen chongbangi pangal ka jaujadre bema. Karino ima seran turan ngangi dubu. Ai namau nupi atonbi natte ye ahanni ye. Haima, kidoba yaurage ni nangbu ayuk ngata sida haugali dubu. Kari oiniya namau nupi atonbina yumgi mi punamak morning walk chatradi yaroi haye kadar taudana karim kana roima chalasilao. Makhal mathelgi ana ayekna thallaba matam asida Arupana yumgi miyoi khudingmakpu hakchang sajel tohonduna harau tayamna ana ayek yauduna leminarami.